ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯊꯥꯡꯂꯛꯄ, ꯇꯝꯌꯥ ꯀꯣꯔꯤ ꯆꯦꯜꯂꯛꯄ꯫ ꯑꯉꯥꯟꯕ ꯃꯥꯒꯤ ꯃꯇꯝꯕꯨ ꯑꯃꯝꯕ ꯃꯥꯅ ꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯇꯥꯒꯨꯝ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡꯁꯨ ꯅꯣꯡꯗꯣꯜ ꯊꯛꯇ ꯁꯪꯒꯨ ꯃꯌꯨꯝ ꯃꯨꯡꯕ ꯃꯔꯥꯜ ꯌꯥꯏꯇꯝꯅ ꯁꯥꯈꯞ ꯇꯣꯏꯅ ꯄꯥꯏꯔꯤ꯫ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕ ꯃꯥꯁꯨ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯍꯨꯝꯂꯤ꯫ ꯃꯥꯂꯪꯕꯅ ꯌꯩꯕꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯁꯨ ꯇꯥꯟꯊꯥ ꯅꯥꯏꯅ ꯃꯥꯂꯪꯕ ꯃꯥꯒꯤ ꯁꯥꯍꯨꯝꯗ ꯊꯦꯛꯅ ꯅꯧꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤ꯫ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯂꯩꯁꯥ ꯑꯣꯏꯕꯤ ꯀꯌꯥꯁꯨ ꯀꯦꯅ ꯃꯧꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯧꯅꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯌꯦꯞꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯇꯥꯌꯣꯟꯅꯕꯗ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯇꯅꯧꯕꯤ ꯃꯥꯗꯤ ꯃꯥ ꯃꯁꯥ ꯑꯁꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯃꯥꯒꯤ ꯁꯟ ꯂꯝꯆꯥ ꯑꯉꯥꯎꯕꯗꯨ ꯊꯧꯔꯤ ꯊꯨꯗꯨꯅ ꯁꯟꯖꯥꯕꯨꯡꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕ ꯀꯥꯗꯨ ꯂꯩꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯐꯅꯦꯛ ꯑꯗꯨ ꯀꯧꯔꯞ ꯁꯦꯠꯂꯤ꯫ ꯁꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯆꯦꯠꯅ ꯁꯝꯕꯨꯜ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯁꯟꯒꯤ ꯊꯧꯔꯤꯗꯨ ꯆꯤꯡꯂꯤ, ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯤ꯫ ꯋꯥꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤ ꯃꯥꯜꯂꯤ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯉꯥꯡꯇꯛ ꯇꯧꯅ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯤ꯫ ꯂꯤꯔꯨꯡ ꯇꯦꯟꯕꯨ ꯉꯝꯖꯕꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯇꯧꯕ ꯃꯈꯩ ꯃꯁꯤ ꯁꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯝ ꯍꯦꯟꯈ꯭ꯔꯦ꯫ ꯂꯥꯎ ꯍꯩꯋꯥꯅꯤ ꯑꯔꯥꯡꯕꯤ ꯅꯪꯕꯣ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯆꯠꯅꯤꯡꯇꯗꯅ ꯃꯁꯥꯁꯦ ꯂꯨꯝꯊꯥꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯑꯩꯅꯅꯦ ꯉꯁꯤ ꯏ ꯀꯥꯔꯛꯇꯅ ꯊꯅꯝꯗꯨꯅ ꯌꯦꯡꯉꯨ ꯃꯁꯤ ꯁꯟꯁꯦ꯫ ꯑꯔꯥꯡꯕꯤ ꯅꯪꯕꯨ ꯂꯥꯎꯗ, ꯅꯪꯅ ꯆꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅꯦ ꯏꯁꯥꯒꯁꯦ ꯄꯗ꯭ꯔꯥꯛ ꯇꯥꯔꯦ ꯋꯥꯕꯅ꯫ ꯑꯁꯨꯛ ꯂꯝꯍꯦꯟꯕ ꯁꯟꯁꯤꯕꯨ ꯀꯔꯤ ꯁꯟꯅꯣꯃꯤ ꯃꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯥꯖꯩ ꯑꯗꯨꯅ ꯇꯞꯂꯞꯅ ꯁꯦꯠꯀꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗ ꯁꯟ ꯑꯗꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯄꯥꯏꯈꯩ ꯆꯦꯟꯈꯤ꯫ ꯁꯟ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯈꯪꯆꯦꯟ ꯆꯦꯟꯈꯤꯕꯗꯨꯗ ꯇꯅꯧꯕꯤꯁꯨ ꯁꯟꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯏꯟꯅꯩ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯅꯧꯕꯤ ꯎꯞꯔꯥꯡ ꯎꯞꯅ ꯁꯜꯂꯒ ꯇꯥꯏ꯫ ꯍꯌꯣꯃ, ꯑꯁ ꯑꯩ ꯁꯤꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯄꯥꯔꯤꯇꯣꯟ ꯉꯛꯅ ꯃꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯎꯞꯔꯥꯡ ꯎꯞꯅ ꯇꯨꯔꯤꯕ ꯇꯅꯧꯕꯤꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯁꯤꯅ ꯈꯣꯏꯔꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯍꯦ, ꯃꯤꯅ ꯇꯨꯔꯦ ꯍꯥꯏꯔꯗꯤ ꯍꯧꯒꯠꯄ ꯍꯩꯇ꯭ꯔꯣ? ꯌꯦꯡꯗꯅ ꯁꯨꯝ ꯂꯩꯗꯨ ꯀꯩꯒꯤꯅꯣ? ꯁꯤ ꯈꯨꯠꯁꯤ ꯄꯥꯏꯌꯨ, ꯑꯩ ꯑꯝꯇ ꯆꯤꯡꯈꯠꯂꯣ꯫ ꯍꯩꯃ, ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯣ? ꯇꯥꯏ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯅ ꯄꯥꯔꯤꯇꯣꯟ ꯇꯅꯧꯕꯤꯕꯨ ꯆꯤꯡꯈꯠꯄꯤ꯫ ꯑꯍꯦ, ꯑꯁ ꯑꯩ ꯁꯤꯔꯦ, ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯈꯨꯎ ꯀꯥꯡꯒꯁꯤ ꯂꯣꯏ ꯀꯥꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯩꯍꯣ ꯑꯩ ꯁꯤꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯅꯧꯕꯤ ꯄꯥꯔꯤꯇꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯈꯩ ꯃꯍꯥꯛ ꯄꯥꯔꯤꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯇꯣꯟꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯟꯕ ꯁꯕꯥꯟ ꯂꯦꯝꯅ ꯅꯤꯡꯊꯤꯖꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯇꯅꯧꯕꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯋꯥ, ꯐꯖꯩ ꯁꯤ ꯅꯨꯄꯥꯁꯤꯗꯤ꯫ ꯀꯔꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯣ? ꯅꯃꯤꯠꯀ ꯀꯨꯞꯇꯈꯩ ꯃꯨꯟꯅ ꯌꯦꯡꯍꯩ ꯋꯥꯅꯤ꯫ ꯁꯤꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯇꯅꯧꯕꯤ ꯃꯥꯗꯤ ꯄꯥꯔꯤꯇꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯖꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯍꯜ ꯑꯃꯅ ꯍꯩ ꯇꯅꯧꯕꯤ, ꯅꯪꯒꯤ ꯁꯟꯁꯤ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯦꯅꯦ꯫ ꯃꯤꯒꯤ ꯀꯣꯕꯤ ꯍꯪꯒꯥꯝꯒꯁꯤ ꯂꯣꯏꯅ ꯅꯩꯈꯥꯏꯗ ꯂꯩꯔꯦ꯫ ꯑꯃꯨꯛꯇ ꯍꯣꯏꯗꯣꯛꯎ ꯂꯥꯎ, ꯃꯄꯨꯅꯒ ꯎꯔꯕꯗꯤ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯍꯣꯏ ꯃꯥꯃ, ꯑꯩ ꯂꯥꯛꯑꯦ꯫ ꯃꯁꯤ ꯁꯟꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯃꯤꯑꯣꯏ ꯁꯥ ꯑꯗꯨꯝ ꯇꯥꯔꯛ ꯂꯩꯔꯗꯝꯅꯦꯕ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯃꯤꯋꯥ ꯑꯗꯨꯝ ꯇꯥꯔꯕꯅꯦ ꯑꯩꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯅꯧꯕꯤ ꯄꯥꯔꯤꯇꯣꯟꯗ ꯅꯣꯛꯁꯤꯜꯂꯝꯗꯨꯅ ꯆꯦꯟꯆꯠ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯃꯥꯒꯤ ꯁꯟ ꯂꯝꯆꯥ ꯑꯉꯥꯎꯕꯗꯨ ꯃꯤꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯍꯣꯏꯗꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯅꯧꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯁꯟ ꯑꯗꯨ ꯁꯪꯒꯣꯟꯗ ꯄꯨꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅ ꯇꯅꯧꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏ ꯑꯗꯨ ꯐꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯈꯨꯠꯇ ꯈꯣꯔꯖꯩ ꯄꯥꯏꯗꯨꯅ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯏꯔꯤ꯫ ꯇꯠꯈ꯭ꯔꯕ ꯃꯔꯤꯅꯤ ꯅꯪ ꯑꯩꯒꯤ, ꯁꯝꯖꯤꯟꯅꯔꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯠꯂꯔꯣꯏꯗꯕ ꯃꯑꯣꯡꯗ꯫ ꯆꯤꯊꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯈꯪꯍꯧꯗ ꯇꯠꯈ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯇꯠꯂꯣꯏꯗꯕ ꯃꯑꯣꯡꯗ ꯀꯤꯁꯤ ꯆꯦꯠꯅ ꯀꯤꯗꯨꯅ ꯁꯝꯖꯤꯟꯅꯔꯁꯤ ꯆꯥꯟꯅꯕꯤ꯫ ꯅꯪ ꯑꯩꯗꯤ ꯀꯥꯏꯅꯕ ꯌꯥꯗ꯭ꯔꯕ ꯆꯐꯨꯒ ꯎꯌꯥꯟꯒ, ꯈꯥꯕꯩꯒ ꯆꯦꯒꯞꯀ, ꯉꯥꯅꯨꯒ ꯈꯣꯡꯕꯥꯟꯒꯒꯨꯝꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯑꯁꯤ ꯈꯪꯃꯨꯊꯛꯇ ꯂꯥꯏꯅ ꯃꯥꯡꯍꯟꯒꯨꯝꯁꯤ꯫ ꯃꯇꯝ ꯈꯔ ꯅꯪ ꯑꯩ ꯂꯥꯞꯅꯔꯨꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯏꯈꯤꯁꯤ꯫ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯩꯈꯦꯠ ꯌꯥꯎꯗ꯭ꯔꯕ ꯕꯦꯔꯤꯒꯨꯝꯕꯅꯤ꯫ ꯑꯣꯏꯕꯤꯌꯨ ꯅꯪꯅ ꯑꯩꯒꯤ ꯃꯩꯈꯦꯠ, ꯑꯣꯏꯖꯒꯦ ꯑꯩꯅ ꯅꯪꯒꯤ ꯕꯦꯔꯤ꯫
ꯈꯦꯠꯄꯤꯔꯣ ꯅꯪꯅ ꯃꯩꯈꯦꯠ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯩꯁꯝ ꯑꯣꯏꯗꯨꯅ ꯁꯨꯈꯠꯄꯤꯔꯣ ꯂꯣꯏꯖꯔꯒꯦ ꯄꯨꯟꯁꯤꯁꯦ ꯕꯦꯔꯤꯅ ꯂꯣꯏꯕꯒꯨꯝ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯔꯤꯗ ꯂꯨꯈꯣꯏ ꯃꯥꯅ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯗꯣꯝ ꯄꯥꯖꯗꯨꯅ ꯏꯒꯤꯁꯤꯕꯨ ꯏꯐ ꯐꯖꯗ꯭ꯔꯕ꯭ꯔꯅꯦ ꯏꯔ ꯌꯥꯔꯦꯗ ꯑꯁꯨꯛ ꯐꯖꯔꯕꯁꯤꯕꯨ ꯉꯥ ꯆꯔꯥ ꯑꯝꯇ ꯂꯩꯔꯦꯍꯦ ꯃꯤꯒꯤ ꯆꯤꯊꯤ ꯏꯕꯤꯕꯒꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡꯁꯦ ꯈꯔ ꯇꯣꯏꯅ ꯆꯤꯊꯤ ꯏꯕꯤꯌꯨ ꯂꯥꯛꯂꯕꯗꯤ ꯑꯩꯁꯦ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯐꯖꯕ ꯑꯃꯗꯤ ꯂꯩꯒꯗꯧꯅꯤꯅꯦ ꯇꯥꯟꯖꯥꯗꯨꯗ ꯇꯅꯧꯕꯤ ꯁꯧꯔꯥꯡꯅꯅ ꯕꯥꯕꯥ ꯍꯌꯦꯡꯗꯒꯤ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯁꯟꯁꯦ ꯁꯦꯟꯅꯧ ꯈꯣꯠꯂꯣꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅꯦ ꯃꯥ ꯁꯦꯟꯅꯕꯒ ꯉꯝꯃꯔꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯁꯟꯁꯤꯕꯨ ꯀꯩ ꯁꯟꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯃꯁꯤꯒꯤ ꯁꯟꯁꯦ ꯅꯪꯒꯤ ꯁꯟꯅꯕꯨ ꯀꯌꯥꯝ ꯁꯣꯡꯂꯝꯖꯥꯅꯤꯒꯦ ꯃꯄꯨ ꯅꯪ ꯂꯧꯗꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯤ ꯑꯩꯅ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤꯁꯨ ꯅꯪꯅ ꯌꯥꯗꯦ ꯇꯧꯔꯤꯕ ꯅꯪꯅ ꯉꯝꯅꯕꯗꯨꯝ ꯁꯦꯟ ꯅꯄꯥ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯕꯤꯔꯛꯂꯅꯨ ꯃꯗꯨꯝ ꯑꯩ ꯉꯝꯂꯔꯣꯏ ꯉꯝꯗꯕ ꯌꯥꯔꯣꯏ ꯍꯌꯦꯡꯗꯒꯤ ꯁꯟ ꯁꯦꯟꯅꯕꯁꯦ ꯄꯥꯕ ꯅꯪꯒꯤ ꯅꯊꯧ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯉꯝꯂꯣꯏ ꯍꯥꯏꯔꯗꯤ ꯉꯝꯂꯔꯣꯏ ꯁ꯭ꯋꯥꯏꯗ ꯄꯦꯠꯄ ꯉꯥꯡꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨ ꯉꯁꯤꯗꯤꯅꯦ ꯅꯪ ꯄꯥꯕꯁꯤ ꯆꯥꯛ ꯊꯣꯡꯕ ꯐꯔꯛ ꯇꯥꯔꯅꯤ ꯃꯤꯒꯤ ꯆꯤꯊꯤ ꯑꯃ ꯏꯕꯤꯒꯗꯕ ꯂꯩ ꯀꯅꯥꯒꯤ ꯆꯤꯊꯤ ꯄꯥꯕꯗꯤ ꯀꯅꯥꯒꯤ ꯆꯤꯊꯤ ꯏꯗꯣꯏꯕ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯦꯝꯕꯨꯡꯒꯤ ꯆꯤꯊꯤ ꯑꯃ ꯏꯕꯤꯌꯣꯌꯦ ꯑꯗꯨꯒꯤ ꯏꯕꯤꯒꯦ ꯇꯧꯕ ꯆꯤꯊꯤ ꯏꯕꯤꯕꯒꯤ ꯉꯥ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯁꯦꯜꯒ ꯄꯤꯔꯝꯕ ꯄꯣꯠꯅꯤ ꯄꯥꯕ ꯅꯪ ꯃꯤꯒꯤ ꯀꯤꯟ ꯆꯥꯕ ꯄꯦꯟꯗ꯭ꯔꯤꯕꯣ ꯅꯍꯥꯟꯃꯨꯛꯁꯨ ꯃꯤꯒꯤ ꯆꯤꯊꯤ ꯏꯕꯤꯔꯤꯅꯦꯅ ꯏꯕꯤꯔꯒ ꯀꯇꯨ ꯀꯔꯟ ꯏꯔꯝꯕꯒꯤ ꯃꯤꯅ ꯂꯥꯛꯂꯒ ꯐꯨꯔꯝꯕꯗꯣ ꯀꯥꯎꯔꯕꯣ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯐꯨꯔꯝꯕꯗꯣ ꯄꯦꯟꯗ꯭ꯔꯤꯕꯣ ꯑꯃꯨꯛ ꯅꯧꯅ ꯆꯩ ꯆꯥꯅꯤꯡ ꯂꯩꯔꯕ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯑꯗꯨꯗꯤ ꯃꯣꯏꯅ ꯆꯤꯊꯤꯗꯨꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯅꯨꯡꯗ ꯄꯨꯔꯤꯕ ꯋꯥꯍꯟꯊꯣꯛꯇꯨ ꯈꯪꯗꯕꯒꯤꯅꯤ ꯃꯥꯒꯤ ꯑꯃꯨꯖꯥꯎ ꯍꯩꯗꯣ ꯃꯥ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯆꯤꯊꯤ ꯏꯕꯤꯔꯔꯣꯏꯗꯧꯅꯤ ꯃꯥ ꯌꯦꯡꯉꯨꯗꯅ ꯑꯗꯨꯕꯨꯗꯤ ꯍꯣ ꯃꯤꯁꯨ ꯀꯩꯁꯨꯝꯇꯅꯦ ꯄꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯊꯤ ꯏꯕꯤꯌꯨꯅ ꯂꯥꯛꯑꯔꯣꯏꯌꯦ ꯄꯥꯕꯒꯤ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗꯣ ꯑꯩꯁꯨ ꯂꯣꯏ ꯄꯥꯍꯧꯏ ꯀꯔꯤꯕ ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯣꯜꯗꯣ ꯅꯪꯒꯤ ꯐꯖꯕꯗꯤ ꯁꯩꯊꯥꯕꯒꯤ ꯂꯣꯏꯔꯔꯣꯏ ꯊꯥꯁꯤ ꯑꯍꯤꯡꯗ ꯊꯣꯛꯄꯤ ꯊꯥꯖꯕꯨ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡꯅꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕꯤ ꯉꯥꯃꯨ ꯉꯀ꯭ꯔꯥꯕꯨ ꯉꯝꯖꯕꯤ ꯅꯪꯒꯤ ꯃꯤꯁꯅꯥ ꯑꯅꯤ ꯁꯣꯏꯖꯥꯏꯅꯔꯕꯤ ꯀꯕꯣꯀꯪ ꯃꯔꯥ ꯃꯥꯟꯕꯤ ꯁꯝꯂꯥꯡ ꯑꯃꯪꯕ ꯅꯨꯡꯕꯨ ꯉꯝꯖꯕꯤ ꯀꯨꯆꯨ ꯑꯁ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯕꯅꯤꯅꯦ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯀꯤꯟ ꯆꯥꯔꯣꯏꯗꯣꯏꯅꯣꯕ ꯄꯥꯕꯒꯤ ꯆꯤꯊꯤ ꯈꯨꯏꯗꯨꯗꯤ ꯆꯩ ꯅꯤꯕꯒꯤ ꯆꯤꯊꯤ ꯈꯨꯏꯅꯤ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯄꯥꯕꯗ ꯆꯤꯊꯤ ꯏꯕꯤꯌꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯁꯦ ꯀꯔꯝꯕ ꯇꯨꯝꯕ ꯄꯥꯟꯕ ꯃꯤꯅꯣ ꯀꯥꯏꯅ ꯃꯀꯣꯛꯀꯗꯣ ꯍꯥꯡꯗꯣꯛꯂꯒ ꯑꯃꯨꯛꯇꯕꯨ ꯌꯦꯡꯅꯤꯡꯉꯤ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯑꯄꯣꯛ ꯆꯥꯗꯅ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨ ꯉꯁꯤꯗꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯕꯦꯔꯤ ꯃꯆꯩ ꯑꯃ ꯆꯤꯡꯂꯒ ꯋꯥꯈꯜꯁꯦ ꯑꯃꯨꯛꯇ ꯊꯥꯗꯔꯒ ꯆꯤꯊꯤ ꯑꯅꯩꯕ ꯑꯝꯇ ꯏꯒꯦ ꯏꯌꯨ ꯑꯗꯨꯒꯅꯦ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯗꯤ ꯃꯤꯅꯒ ꯐꯨꯔꯝꯂꯒ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄꯗꯤ ꯉꯝꯃꯣꯏꯀꯣ ꯄꯥꯕ ꯑꯩꯗꯤ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤꯀꯣ ꯑꯁꯤ ꯍꯥꯏꯅ ꯇꯅꯧꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯇꯅꯧꯕꯤ ꯇꯨꯝꯊꯕ ꯌꯥꯗ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯃꯥꯕꯨ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯥꯏ ꯃꯥ ꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯤꯁꯤꯅ ꯑꯩꯅ ꯈꯠꯂꯔꯣꯏ ꯈꯜꯂꯁꯨ ꯃꯊꯟꯇ ꯍꯦꯛꯇ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯑꯩꯒꯤꯁꯤꯕꯨ ꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯑꯁꯤ ꯈꯟꯅ ꯃꯗꯣꯝ ꯄꯥꯔꯤꯇꯣꯟꯒ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡ ꯅꯣꯛꯆꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯅꯧꯕꯤ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯒ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤꯉꯩ ꯄꯥꯔꯤꯇꯣꯟ ꯑꯗꯨ ꯈꯣꯝꯕꯒ ꯂꯥꯛꯂꯝꯃꯤ ꯗꯨꯗꯨ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯅꯤ ꯑꯩꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯇꯨꯁꯤꯜꯂꯛꯑꯦ ꯍꯥꯏꯁꯤ ꯇꯅꯧꯕꯤꯔꯣ ꯇꯅꯧꯕꯤ ꯀꯧꯕ꯭ꯔꯣꯁꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯏꯆꯥꯎ ꯆꯥꯎꯈꯩ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕꯒ ꯌꯥꯎꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯁꯤ ꯅꯨꯄꯤꯁꯤ ꯀꯣꯛꯇ ꯈꯤꯇꯪ ꯇꯧꯕ ꯖꯥꯠꯂꯕ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯀꯣꯛ ꯈꯔ ꯕꯦꯔꯥ ꯇꯧꯕ ꯃꯥꯜꯂꯤꯅꯦ ꯇꯧꯗꯕꯅꯤꯍꯦ ꯌꯥꯝ ꯆꯝꯕꯅꯤ ꯉꯥꯎꯖꯕꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯉꯥꯡꯈꯩꯒ ꯄꯨꯜꯂꯒ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯁꯛꯀꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤꯗ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯗꯤ ꯀꯣꯛ ꯈꯔ ꯕꯦꯔꯥ ꯀꯥꯕ ꯃꯤ ꯃꯥꯜꯂꯤꯗ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯃꯥꯒꯨꯝꯕꯤ ꯑꯝꯇ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯑꯁꯤꯅ ꯐꯠꯇ꯭ꯔꯣ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯉꯥꯡꯗꯧꯅ ꯏꯆꯝ ꯆꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯇꯅꯧꯕꯤꯅ ꯎꯔꯗꯨꯅ ꯇꯅꯧꯕꯤ ꯁꯥꯟꯅꯔꯝꯕꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ ꯇꯅꯧꯕꯤ ꯁꯣꯔ ꯊꯥꯕꯦꯠꯀ ꯍꯣꯟꯗꯨꯅ ꯊꯥꯈꯣꯝꯕꯥꯎ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯀꯩꯗꯧꯔꯒꯦ ꯇꯅꯧꯕꯤ ꯄꯥꯔꯤꯇꯣꯟꯗ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯀꯅꯥꯅꯣ ꯇꯥꯈꯣꯝꯕ ꯅꯪꯒꯤ ꯅꯇꯥꯎꯔꯣ ꯍꯣꯏ ꯏꯇꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯍꯟꯗꯛ ꯅꯧꯅ ꯌꯨꯝ ꯍꯣꯡꯂꯛꯄꯗꯨꯅꯤ ꯑꯣ
ꯑꯁꯤ ꯍꯥꯏꯅ ꯇꯥꯅꯧꯕꯤ ꯄꯥꯔꯤꯇꯣꯟꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏ ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯁ ꯋꯥꯉꯥꯡꯒꯗꯤ ꯍꯩꯃꯥ ꯇꯥꯗ꯭ꯔꯣ ꯃꯤꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯪꯉꯤꯁꯦ ꯃꯅꯥ ꯄꯪ ꯆꯥꯂꯨꯁꯤꯕꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯤ ꯄꯥꯔꯤꯇꯣꯟ ꯀꯧꯏ ꯃꯅꯥꯗꯤ ꯄꯪꯗ ꯃꯥꯜꯂꯤ ꯑꯩꯒꯤꯅ ꯇꯥꯅꯧꯕꯤ ꯉꯔꯥꯡ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯅꯪꯗꯤ ꯅꯁꯛ ꯀꯌꯥꯝ ꯐꯖꯩꯅꯦ ꯅꯁꯥꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯑꯦ ꯅꯪꯒꯤ ꯁꯕꯥꯟꯗꯣ ꯈꯣꯝꯕꯅ ꯐꯖꯕꯅꯤ ꯃꯁꯥꯒꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯝ ꯌꯥꯕꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣꯏ ꯉꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯀꯩꯅꯣ ꯅꯪ ꯂꯩꯍꯧ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯄꯥꯔꯤꯇꯣꯟ ꯒꯝꯒꯝ ꯆꯠꯈꯤ ꯇꯥꯅꯧꯕꯤ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯑꯁꯤꯅ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯤꯁꯤꯅ ꯃꯈꯣꯡꯒ ꯍꯥꯝꯅꯤꯡꯉ ꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯅꯪꯅ ꯃꯥꯜꯂꯗꯤ ꯑꯣꯏꯔꯝꯂꯅꯤ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯑꯩꯁꯨ ꯁꯥꯟꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯥꯅꯧꯕꯤ ꯂꯝꯄꯥꯛꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕꯤ ꯇꯥꯅꯧꯕꯤ ꯄꯥꯔꯤꯇꯣꯟꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯄꯥꯔꯤꯇꯣꯟꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯤꯇꯣꯟ ꯃꯥꯅꯗꯤ ꯇꯥꯅꯧꯕꯤꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯍꯩꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯃꯇꯧ ꯑꯗꯨ ꯀꯌꯥ ꯍꯩꯅꯔꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯅꯧꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡ ꯂꯨꯈꯣꯏ ꯑꯗꯨ ꯁꯝꯕꯜ ꯈꯥꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯕꯥꯎ ꯏꯄꯥ ꯁꯤꯗ ꯂꯩꯅꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯄꯥꯕ ꯀꯧꯕꯕꯣ ꯇꯥꯅꯧꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯄꯥꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯄꯥꯕꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯔꯤꯅꯣ ꯏꯆꯥꯕꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣꯕ ꯄꯥꯕꯗꯤ ꯃꯤꯒꯤ ꯆꯤꯊꯤꯒ ꯌꯥꯝ ꯏꯕꯤꯕꯅꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯂꯝꯒꯅꯤ ꯀꯔꯤꯅꯣꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯄꯥ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯕ ꯋꯥꯡꯂꯣ ꯑꯗꯨꯕꯨ ꯁꯤꯕꯨ ꯃꯄꯥ ꯑꯩꯉꯣꯟꯗ ꯍꯪꯕ ꯍꯧꯅꯕꯗꯧꯅ ꯀꯩꯗꯧꯒꯦ ꯁꯤ ꯍꯪꯕꯕꯣ ꯄꯥꯕꯗ ꯍꯪꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯍꯪꯗꯣꯏꯕ ꯏꯃꯥ ꯂꯩꯗꯅ ꯏꯃꯥꯗ ꯍꯪꯉꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯑꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣꯕ ꯄꯥꯕ ꯈꯪꯉꯗꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣꯕ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ ꯃꯃꯥ ꯌꯥꯎꯗ ꯃꯄꯥ ꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯣꯛꯆꯔꯛꯄ ꯑꯣꯏꯕꯅ ꯇꯥꯅꯧꯕꯤ ꯃꯥꯅ ꯃꯄꯥꯗꯨ ꯀꯣꯏꯗꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯂꯨꯈꯣꯏ ꯇꯨꯃꯤꯟ ꯅꯣꯛꯄ ꯈꯥꯡꯂꯤ ꯄꯥꯕꯥ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯊꯟꯇ ꯃꯣꯃꯣꯟꯒ ꯅꯣꯏꯗꯨꯕꯣ ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦ ꯍꯨꯏꯅ ꯍꯦꯕ ꯃꯥꯟꯈꯩ ꯅꯣꯛꯇꯅ ꯁꯨꯝ ꯂꯩ ꯍꯥꯏ ꯋꯥꯅꯤ ꯃꯁꯤꯗꯤ ꯃꯄꯥ ꯑꯩꯕꯨ ꯍꯨꯏꯅ ꯍꯦꯕ ꯃꯥꯟꯈꯩ ꯅꯣꯛꯇꯅ ꯂꯩ ꯒꯥꯏꯗꯅ ꯑꯗꯨꯗꯤ ꯍꯥꯏꯅꯨꯀꯣ ꯅꯪꯁꯨ ꯃꯇꯝ ꯑꯃꯗ ꯅꯄꯥꯒꯤ ꯃꯤꯅꯣꯛꯁꯤꯗ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯎꯊꯛꯇꯒꯤ ꯍꯩꯅꯧ ꯃꯨꯟꯕ ꯀꯦꯟꯕꯗꯧꯅ ꯇꯨꯞ ꯀꯦꯜꯂꯤꯕꯁꯦ ꯃꯥꯜꯂꯤꯗꯀꯣ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏ ꯆꯥꯏꯖꯤꯜꯂꯅꯨ ꯄꯥꯕ ꯑꯗꯣ ꯃꯤꯅ ꯍꯪꯉꯤꯁꯤꯒꯨꯝꯃꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯅꯧꯕꯤ ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯅꯆꯦ ꯁꯅꯥꯔꯩ ꯍꯣꯏꯗ ꯍꯪꯉꯨꯁꯨ ꯀꯣ ꯑꯩꯉꯣꯟꯗ ꯍꯪꯂꯛꯀꯅꯨ ꯑꯩ ꯈꯪꯗꯦ ꯄꯥꯕꯕꯨ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯤꯊꯤꯒ ꯌꯥꯝ ꯏꯕꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯈꯪꯗꯕ ꯂꯣꯏꯔꯦ ꯄꯥꯕ ꯅꯪꯁꯨ ꯑꯁ ꯑꯩꯁꯦ ꯏꯆꯦ ꯁꯅꯥꯔꯩ ꯍꯣꯏꯗ ꯍꯪꯕꯗꯣ ꯇꯜꯂꯤ ꯇꯧꯕꯅꯤꯃꯤ ꯃꯈꯣꯏꯗ ꯍꯪꯕ ꯇꯜꯂꯗꯤ ꯅꯪꯒ ꯌꯥꯝ ꯇꯣꯏꯅ ꯄꯨꯟꯕ ꯑꯉꯥꯡ ꯁꯣꯏꯅꯥꯎꯁꯤꯡꯗꯨꯗ ꯑꯣꯏꯅ ꯍꯦꯛ ꯍꯪꯉꯨ ꯑꯗꯨꯅ ꯐꯔꯅꯤ ꯃꯣꯏꯗ ꯑꯣꯏꯅ ꯍꯪꯉꯒꯦ ꯑꯁꯤ ꯍꯥꯏꯔꯝ ꯇꯥꯅꯧꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯖꯍꯧꯗꯨꯅ ꯂꯨꯈꯣꯏ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯁꯤ ꯃꯁꯛ ꯀꯥꯏꯗꯣ ꯈꯪꯂꯛꯂꯕ ꯖꯥꯠꯂ ꯃꯄꯥ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯀꯥꯏꯗꯨꯅ ꯍꯪꯂꯛꯏꯁꯤꯕꯣ ꯃꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯒ ꯄꯨꯜꯂꯤꯕꯁꯤ ꯇꯣꯛꯇꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯅꯤꯡ ꯃꯧꯅꯤꯡꯕꯒ ꯄꯣꯛꯇꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯩꯗꯅ ꯈꯪꯅꯖꯕ ꯃꯤ ꯑꯃꯒ ꯊꯝꯖꯗꯅ ꯇꯧꯖꯔꯕꯗꯤ ꯑꯩꯅꯦ ꯋꯥꯈꯜꯁꯦ ꯈꯔ ꯅꯦꯅꯥ ꯇꯥꯔꯅꯤ ꯃꯥꯅ ꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯒ ꯄꯨꯜꯂꯒ ꯁꯥꯟꯅꯗꯅ ꯂꯩꯕꯁꯦ ꯃꯤꯅꯁꯨ ꯐꯖꯅ ꯉꯥꯡꯅꯕꯤꯗꯦ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯂꯛꯂꯕꯗꯤ ꯑꯩꯁꯦ ꯋꯥꯈꯜ ꯋꯥꯕ ꯈꯔꯗꯤ ꯐꯔꯅꯤꯁꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯥꯅꯧꯕꯤ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯁꯪꯒꯨ ꯑꯃ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯐꯩꯅꯥꯎ ꯁꯣꯔꯒ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯅꯧꯕꯤ ꯀꯩꯅꯣ ꯐꯩꯅꯥꯎ ꯎꯂꯥꯎꯕꯤ ꯁꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯁꯥꯟꯅꯔꯨꯔꯣ ꯑꯩ ꯌꯥꯎꯔꯔꯣꯏ ꯇꯣꯟꯗꯣꯟꯕꯤꯅ ꯀꯩꯒꯤꯅꯣ ꯆꯦꯅꯧꯕꯤ ꯌꯥꯎꯗ꯭ꯔꯗꯤ ꯃꯣꯏ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯃꯨ ꯍꯥꯏꯕ ꯎꯠꯇ ꯇꯥꯔꯕ ꯉꯝꯃꯨ ꯃꯥꯟꯕꯗꯣ ꯃꯣꯏ ꯀꯥꯡꯕꯨꯅ ꯉꯝꯈ꯭ꯔꯅꯤ ꯀꯩꯁꯨ ꯉꯝꯃꯣꯏ ꯅꯣꯏ ꯑꯗꯨꯝ ꯁꯥꯟꯅꯔꯨꯔꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯎꯔꯔꯣꯏꯕ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯐꯩꯅꯥꯎꯅ ꯌꯥꯔꯣꯏ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯥꯅꯧꯕꯤꯕꯨ ꯆꯤꯡꯉꯤ ꯇꯥꯅꯧꯕꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯅꯣꯏꯁꯤꯗꯤ ꯇꯜꯂꯤ ꯃꯤꯅ ꯉꯁꯤꯗꯤ ꯌꯥꯎꯔꯣꯏꯒꯦ ꯍꯥꯏꯔꯒ ꯅꯥꯎꯇꯣꯝꯕꯅ ꯀꯩꯒꯤꯅꯣ ꯆꯦꯅꯧꯕꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯒ ꯇꯤꯟꯅꯅꯤꯡꯗ꯭ꯔꯤꯔꯥ ꯅꯣꯏꯒ ꯇꯤꯟꯅꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯏꯊꯟꯇ ꯑꯗꯨꯝ ꯑꯆꯤꯛꯄꯗ ꯂꯩꯅꯤꯡꯉꯤ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩ ꯅꯣꯏꯗ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯐꯩꯅꯥꯎꯅ ꯀꯩꯅꯣ ꯍꯪꯉꯨꯅ ꯅꯣꯏꯅꯦ
ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ? ꯐꯩꯅꯥꯎꯅ ꯍꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯣ ꯈꯪꯉꯦ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅꯦ ꯕꯣꯔꯥ ꯌꯥꯜꯂꯒ ꯀꯣꯏꯆꯠ ꯆꯠꯄ ꯑꯉꯥꯎꯕꯗꯨ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯉꯥꯎꯕꯗꯣ ꯅꯨꯡꯁꯤꯕ ꯀꯧꯋꯦꯅ ꯍꯥꯏꯕꯅꯦ. ꯑꯁ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯪꯉꯤꯁꯤꯗꯤ. ꯑꯩꯅ ꯍꯪꯂꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅ ꯅꯨꯄꯥ ꯅꯨꯡꯁꯤꯕꯗꯣ. ꯑꯩꯁꯤ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ. ꯃꯥꯕꯨꯗ ꯑꯗꯨꯝ ꯃꯤꯠꯃꯥꯡꯁꯤꯗ ꯎꯔꯒ ꯂꯩꯔꯦ. ꯆꯥꯛ ꯆꯥꯔꯁꯨ ꯃꯥꯕꯨ ꯍꯦꯛꯇ ꯄꯨꯈꯝꯗ ꯎꯔꯛꯏ. ꯇꯨꯝꯂꯁꯨꯅꯦ ꯃꯥꯕꯨ ꯍꯦꯛꯇ ꯃꯪꯗ ꯎꯏ. ꯈꯪꯗ꯭ꯔꯦꯗ ꯆꯠꯂꯦ ꯆꯠꯅ ꯇꯨꯝꯂꯦ ꯇꯨꯝꯅ ꯃꯥꯕꯨꯗ ꯑꯗꯨꯝ ꯎꯔꯒ ꯂꯩ. ꯑꯩꯒꯤꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯣꯏ ꯈꯪꯕ꯭ꯔꯕ? ꯑꯩꯒꯤꯁꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯔꯕ? ꯇꯣꯟꯗꯣꯟꯕꯤꯅ ꯃꯥ ꯍꯥꯏꯗꯤ ꯀꯅꯥ? ꯐꯃꯨꯡꯗ ꯂꯩꯕ ꯃꯥꯗꯨꯔꯣ ꯆꯦꯅꯧꯕꯤ? ꯑꯁ ꯑꯄꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯂꯥꯏꯕ. ꯃꯥ ꯍꯥꯏꯗꯤ ꯐꯃꯨꯡꯗ ꯂꯩꯕ ꯃꯥꯗꯣ ꯅꯠꯇꯦ. ꯑꯩꯅ ꯃꯥ ꯍꯥꯏꯔꯤꯁꯤꯗꯤꯅꯦ ꯑꯩꯅ ꯇꯨꯝꯂꯦ ꯇꯨꯝꯅ ꯆꯠꯂꯦ ꯆꯠꯅ ꯑꯗꯨꯝ ꯎꯔꯤꯕ ꯃꯤꯁꯛꯇꯣ ꯃꯥꯕꯨꯅꯤ ꯑꯩꯅ ꯃꯥ ꯍꯥꯏꯔꯤꯁꯦ. ꯑꯗꯣ ꯑꯩꯒꯤꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯔꯕ? ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯒ ꯃꯥꯕꯨꯗ ꯁꯨꯝ ꯎꯔꯒ ꯂꯩꯔꯤꯁꯦ. ꯅꯥꯎꯇꯣꯝꯕꯅ ꯑꯗꯨꯗꯤ ꯈꯪꯗꯦ ꯅꯣꯏ ꯄꯥꯕꯗ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ? ꯍꯪꯉꯤ. ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯈꯪꯗꯦ ꯅꯣꯏꯗ ꯑꯣꯏꯅ ꯍꯪꯉꯣꯅ ꯍꯥꯏꯔꯛꯏ. ꯇꯅꯧꯕꯤꯒꯤ ꯋꯥꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯨ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ. ꯇꯅꯧꯕꯤ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤꯁꯤꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯔꯕ? ꯇꯣꯟꯗꯣꯟꯕꯤꯅ ꯈꯪꯗꯦꯕꯨ ꯆꯦꯅꯧꯕꯤ. ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯣꯏꯁꯤꯗꯤ ꯁꯤꯐꯥꯎ ꯈꯪꯗꯕ. ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯅꯣꯏꯗꯤ ꯂꯥꯏꯔꯗꯅ ꯑꯩꯐꯥꯎ ꯈꯪꯗꯦ. ꯅꯥꯎꯇꯣꯝꯕꯅ ꯑꯗꯣ ꯆꯦꯅꯧꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯗꯁꯨ ꯃꯁꯛ ꯇꯥꯎꯗꯅ. ꯅꯣꯏ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯣ? ꯐꯩꯅꯥꯎꯅ ꯍꯣꯏ ꯈꯪꯅꯤꯡꯉꯤ. ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯣ. ꯑꯁꯤ ꯍꯥꯏꯅ ꯇꯅꯧꯕꯤꯅ ꯂꯨꯆꯤꯡꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯄꯥꯔꯤꯇꯣꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯔꯤꯇꯣꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯇꯅꯧꯕꯤꯅ ꯇꯨ ꯑꯥꯗ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯔꯤꯁꯤ ꯑꯁꯤꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯥ ꯍꯥꯏꯔꯤꯗꯣ. ꯃꯃꯤꯡꯕꯨꯗꯤ ꯄꯥꯔꯤꯇꯣꯟ ꯀꯧꯕꯅꯤ. ꯐꯩꯅꯥꯎꯅ ꯆꯦꯅꯧꯕꯤ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤ ꯃꯁꯛ ꯀꯌꯥꯝ ꯐꯖꯩꯅ ꯃꯁꯥꯒꯁꯦ ꯌꯥꯝ ꯐꯩ. ꯅꯤꯡꯊꯧꯗꯣ ꯃꯥꯜꯂꯤꯍꯦ ꯃꯁꯛꯁꯦ. ꯅꯇꯩꯅꯦ ꯐꯩꯅꯥꯎ. ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯃꯥꯒ ꯂꯨꯍꯣꯡꯕꯗ ꯅꯣꯏꯁꯨ ꯌꯥꯎꯒꯗꯕꯅꯤꯀꯣ. ꯍꯣꯏ ꯑꯗꯨ ꯆꯦꯅꯧꯕꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯀꯕꯣꯛꯀꯗꯣ ꯌꯥꯝ ꯄꯤꯖꯧꯀꯣ. ꯌꯥꯝ ꯄꯤꯖꯧꯕ. ꯄꯤꯖꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯣꯏꯅ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯄꯤꯖꯗꯣꯏꯅꯤ. ꯂꯨꯍꯣꯡꯕꯒꯤ ꯀꯕꯣꯛꯇ ꯅꯠꯇꯦ ꯍꯩꯖꯤꯡꯄꯣꯠꯀꯤ ꯉꯥꯃꯣꯛꯁꯨ ꯍꯩꯔꯥꯁꯨ ꯃꯌꯥꯝ ꯄꯤꯖꯗꯣꯏꯅꯤ. ꯇꯣꯟꯗꯣꯟꯕꯤꯅ ꯑꯗꯨ ꯆꯦꯅꯧꯕꯤ ꯑꯩꯗꯤ ꯅꯪ ꯅꯥꯀꯟꯗ ꯐꯝꯂꯒ ꯀꯨꯟꯗꯣ ꯂꯦꯡꯕ ꯑꯣꯏꯅ ꯌꯥꯎꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯅ ꯇꯅꯧꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯄꯥꯔꯤꯇꯣꯟ ꯑꯗꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯅꯪ ꯁꯤꯗ ꯑꯉꯥꯡ ꯁꯪꯒꯨꯁꯤ ꯀꯩꯗꯧꯔꯤꯕ? ꯇꯅꯧꯕꯤ ꯄꯥꯔꯤꯇꯣꯟ ꯎꯕꯗ ꯂꯠ ꯇꯧꯅ ꯀꯩꯅꯣ ꯁꯨꯝ ꯅꯥꯎꯇꯣꯝꯕꯅ ꯁꯠ ꯈꯨꯝꯂꯛꯂꯝꯃꯤ. ꯑꯩꯈꯣꯏ ꯆꯦꯅꯧꯕꯤꯅ ꯅꯪ ꯃꯁꯛ ꯌꯦꯡꯍꯟꯒꯦꯅ ꯂꯥꯛꯏꯅꯤ. ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯆꯦꯅꯧꯕꯤꯒꯤ ꯅꯨꯄꯥꯔꯣ? ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤꯇꯣꯟ ꯏꯉꯛ ꯉꯛꯅ ꯇꯅꯧꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯇꯅꯧꯕꯤ ꯅꯥꯎꯇꯣꯝꯕꯗ ꯂꯣꯟꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯂꯝꯃꯤ. ꯃꯁꯤꯉꯪꯁꯤ ꯑꯌꯥ ꯀꯩꯅꯣ ꯈꯨꯖꯤꯟ ꯁꯤꯛꯂꯤꯗꯨꯕꯣ? ꯇꯅꯧꯕꯤ ꯀꯨꯏꯅ ꯄꯥꯔꯤꯇꯣꯟꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯏꯀꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ. ꯐꯩꯅꯥꯎꯅ ꯆꯦꯅꯧꯕꯤꯁꯤ ꯆꯦꯟꯈ꯭ꯔꯦ. ꯉꯥꯏꯈꯣ ꯆꯦꯅꯧꯕꯤ ꯆꯠꯃꯤꯟꯅꯁꯦ. ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯔꯤ ꯆꯦꯟꯗꯨꯅ ꯆꯠꯈꯤ. ꯄꯥꯔꯤꯇꯣꯟ ꯑꯗꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯍꯧꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕꯤꯁꯤꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯒ ꯂꯥꯛꯏꯁꯤꯅ? ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯞꯆꯣꯕꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯗꯨꯅ? ꯑꯩꯁꯤ ꯃꯣꯏ ꯆꯦꯅꯧꯕꯤꯒꯤ ꯅꯨꯄꯥꯔꯕ? ꯅꯠꯇꯦ ꯃꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕꯤꯁꯤꯕꯨ ꯑꯩꯉꯣꯟꯗꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯖꯥꯠꯂꯣ? ꯑꯁꯤ ꯈꯟꯅ ꯃꯥꯁꯨ ꯃꯗꯨꯝ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯍꯧꯏ. ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯅꯨꯃꯤꯠ ꯀꯥꯡꯗꯅ ꯑꯉꯥꯡ ꯁꯣꯏꯅꯥꯎꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯄꯥꯔꯤꯇꯣꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯄꯥꯔꯤꯇꯣꯟꯕꯨ ꯂꯨꯝꯕ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯄꯥꯔꯤꯇꯣꯟꯒ ꯈꯣꯝꯕꯒꯗꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯇꯅꯧꯕꯤꯒ ꯊꯦꯡꯅꯔꯝꯃꯤ. ꯇꯅꯧꯕꯤ ꯏꯀꯥꯏ ꯄꯥꯔꯤꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯛꯑꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯇ꯭ꯔꯁꯨ ꯁꯤꯗ ꯁꯨꯝ ꯍꯥꯏꯌꯨ ꯀꯩ ꯋꯥꯅꯣ? ꯇꯥ ꯈꯣꯝꯕ ꯂꯩꯕꯁꯤꯗ ꯍꯥꯏꯕꯗꯣ ꯏꯀꯥꯏꯔꯦꯕ. ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯛꯑꯣꯕ. ꯀꯔꯤ ꯋꯥꯅꯣ ꯇꯅꯧꯕꯤ ꯑꯩ ꯂꯩꯔꯗꯤ ꯍꯥꯏꯕ ꯏꯀꯥꯏ ꯍꯥꯏꯁꯤꯕꯣ? ꯏꯁꯟꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯕꯨꯡꯉꯩꯗꯤ ꯏꯁꯤꯡ ꯆꯤꯡꯅꯩꯀꯣ. ꯇꯥ ꯈꯣꯝꯕ ꯅꯪ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯑꯣ. ꯑꯩ ꯃꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯍꯣꯏ ꯏꯇꯥꯎ ꯄꯥꯔꯤ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦ. ꯇꯅꯧꯕꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤ ꯋꯥꯗꯣ ꯄꯦꯟꯅ ꯍꯥꯏꯍꯧꯔꯣꯀꯣ. ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯕ ꯅꯣꯛꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤ. ꯈꯣꯝꯕꯅ ꯆꯠꯈ꯭ꯔꯕꯗ ꯇꯅꯧꯕꯤ ꯄꯥꯔꯤꯇꯣꯟꯗ ꯏꯀꯥꯏꯅ ꯇꯥ ꯄꯥꯔꯤ ꯑꯩ ꯅꯪꯕꯨꯅꯦ ꯇꯥ ꯄꯥꯔꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ.
ꯑꯩꯅ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯇꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯇꯥ ꯄꯥꯔꯤꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯤ ꯍꯥꯏꯖꯕꯅꯤ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯇꯥ ꯄꯥꯔꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯝꯗꯕꯤ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯂꯛꯈꯤꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯥ ꯄꯥꯔꯤꯅ ꯑꯃꯨꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯇꯥ ꯄꯥꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯄꯥꯔꯤꯇꯣꯟ ꯃꯥꯗꯤ ꯇꯅꯧꯕꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯋꯥꯗꯣ ꯀꯔꯤꯁꯨ ꯈꯟꯕꯤꯕ ꯇꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯣꯏꯔꯕꯣ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯐꯣꯡꯗꯣꯛꯄ ꯂꯣꯏꯔꯦ ꯅꯪꯒꯤ ꯄꯥꯈꯨꯝ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯄꯥꯈꯨꯝ ꯇꯥꯅꯤꯡꯂꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯋꯥꯡꯒꯤ ꯃꯪ ꯃꯅꯥꯛꯀꯤ ꯂꯩꯕꯨꯡꯗꯣ ꯑꯗꯩꯕꯨ ꯉꯥꯏꯔꯝ ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯈꯨꯝ ꯄꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯛꯄꯗ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯂꯩꯕ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯗꯣꯏꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯇꯣꯟ ꯑꯗꯨ ꯆꯠꯈꯤ ꯇꯅꯧꯕꯤ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯍꯥ ꯃꯪ ꯃꯅꯥꯛꯀꯤ ꯂꯩꯕꯨꯡꯗ ꯑꯁ ꯑꯗꯨꯗꯤ ꯇꯤꯡꯃꯨ ꯂꯩꯃꯨ ꯌꯥꯝ ꯀꯟꯕ ꯃꯐꯝꯅꯤ ꯍꯣꯏꯗ ꯃꯥꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯉꯥꯏꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯥꯟꯅꯄꯣꯠꯇꯦ ꯌꯨꯝꯗ ꯆꯠꯂꯒ ꯇꯨꯝꯂꯨꯔꯒꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯥ ꯄꯥꯔꯤꯒꯤ ꯄꯥꯈꯨꯝ ꯉꯥꯏꯕ ꯑꯣꯏꯅ ꯑꯁꯤ ꯈꯟꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯇꯅꯧꯕꯤ ꯄꯥꯔꯤꯇꯣꯟꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯄꯥꯔꯤꯇꯣꯟꯕꯨ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯗ ꯁꯣꯏꯕꯗꯒꯤ ꯊꯣꯡꯉꯛꯆꯩꯗꯨ ꯇꯥꯈꯤ ꯑꯁ ꯃꯁꯤ ꯊꯣꯡꯉꯛꯆꯩꯁꯤꯁꯨ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯏ ꯀꯥꯔꯛꯇꯅ ꯐꯩꯔꯪ ꯍꯦꯛ ꯂꯪꯈꯤꯅꯤ ꯂꯨꯈꯣꯏ ꯃꯥꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯩ ꯀꯅꯥꯅꯣꯅꯦ ꯇꯅꯧꯕꯤꯅ ꯍꯩꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯁꯤꯗꯤ ꯃꯤꯌꯥꯎ ꯍꯧꯗꯣꯡꯅꯤꯅꯦ ꯍꯦ ꯍꯧꯗꯣꯡꯅꯤ ꯍꯦ ꯀꯅꯥꯒꯤ ꯍꯧꯗꯣꯡꯅꯣ ꯑꯍꯤꯡꯁꯤꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯈꯪꯗꯦ ꯍꯩ ꯋꯥꯅꯤ ꯍꯧꯗꯣꯡ ꯃꯥꯜꯂꯤꯉꯩꯁꯤꯗ ꯇꯨꯃꯤꯟꯅ ꯆꯠꯍꯧꯔꯒꯦ ꯑꯁꯤ ꯈꯟꯅ ꯇꯅꯧꯕꯤ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯪ ꯃꯅꯥꯛꯀꯤ ꯂꯩꯕꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯑꯝꯗꯦꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯃꯥꯏꯅ ꯂꯥꯛꯆꯔꯁꯅꯤ ꯑꯁꯤ ꯈꯟꯅ ꯇꯅꯧꯕꯤ ꯄꯥꯔꯤꯇꯣꯟꯕꯨ ꯂꯥꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯉꯥꯏꯔꯤ ꯇꯅꯧꯕꯤ ꯃꯥꯅ ꯄꯥꯔꯤꯇꯣꯟ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏ ꯑꯍꯤꯡ ꯑꯗꯨꯗ ꯃꯥ ꯃꯁꯥꯁꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯃꯥꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯄꯥꯔꯤꯇꯣꯟ ꯇꯅꯧꯕꯤꯒꯤ ꯋꯥꯈꯜ ꯆꯪꯗ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤ ꯁꯣꯝꯗ ꯇꯅꯧꯕꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯁꯨ ꯄꯥꯔꯤꯇꯣꯟꯅ ꯂꯥꯛꯃꯜꯂꯛꯇ꯭ꯔꯕꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯈꯣꯝꯕ ꯇꯨꯔꯦꯜꯗ ꯏꯔꯨꯗꯨꯅ ꯂꯩꯔꯤꯉꯩ ꯇꯅꯧꯕꯤꯗꯨ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯍꯦ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯅꯤ ꯏ ꯀꯩꯒꯤ ꯅꯪꯗꯤ ꯑꯩ ꯊꯤꯔꯛꯏꯕ ꯅꯪꯅ ꯉꯔꯥꯡ ꯑꯩꯕꯨ ꯃꯪ ꯃꯅꯥꯛꯀꯤ ꯂꯩꯕꯨꯡꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯅ ꯉꯥꯏꯍꯜꯂꯒ ꯅꯪ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯈꯣꯝꯕꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯕ ꯏꯉꯛ ꯉꯛꯅ ꯄꯥꯔꯤꯇꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯇꯅꯧꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯄꯥꯔꯤꯇꯣꯟ ꯃꯥꯗꯤ ꯅꯣꯛꯇꯨꯅ ꯅꯪ ꯑꯁꯦꯡꯕꯒꯤ ꯑꯍꯤꯡꯗꯨꯗꯩꯕꯨ ꯉꯥꯏꯔꯣ ꯍꯥꯏꯁꯦ ꯑꯁ ꯌꯥꯏꯌꯦ ꯅꯪꯁꯨ ꯑꯩꯅ ꯂꯛꯅꯔꯒ ꯀꯔꯤꯒꯤ ꯂꯛꯅꯕ ꯅꯪ ꯂꯛꯅꯕ ꯌꯥꯝ ꯍꯩꯕ꯭ꯔꯣ ꯐꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯅ ꯇꯅꯧꯕꯤ ꯄꯥꯔꯤꯇꯣꯟꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯍꯣꯡꯗꯣꯛꯅꯕ ꯊꯝꯂꯤꯕ ꯈꯨꯗꯩꯗꯨ ꯄꯨꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯍꯩ ꯑꯗꯨꯗꯤ ꯇꯧꯅꯨ ꯈꯨꯗꯩꯗꯨꯗꯤ ꯄꯨꯈꯤꯅꯨ ꯀꯩꯗꯧꯕꯒꯤ ꯄꯨꯔꯣꯏꯗꯣꯏꯕ ꯑꯩꯗꯤ ꯅꯪꯒꯤ ꯅꯐꯤꯁꯦ ꯈꯣꯡꯕꯥꯜꯗ ꯊꯥꯗꯔꯝꯒꯗꯣꯏꯅꯤ ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯕ ꯑꯍꯤꯡꯗꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯂꯩꯐꯝ ꯀꯟꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯏꯊꯟꯇ ꯉꯥꯏꯍꯟꯕ ꯅꯪꯁꯨꯅꯦ ꯍꯣꯔꯦꯟ ꯏꯆꯣꯠ ꯆꯣꯠꯈꯩ ꯑꯉꯥꯎꯕꯗꯧꯅ ꯂꯝꯕꯤꯗ ꯆꯠꯂꯣ ꯈꯨꯗꯩ ꯃꯇꯠꯇꯨꯒ ꯑꯁꯤ ꯍꯥꯏꯅ ꯒꯝ ꯆꯠꯈꯤ ꯍꯦ ꯇꯅꯧꯕꯤ ꯈꯨꯗꯩꯗꯨ ꯄꯨꯈꯤꯅꯨ ꯍꯥꯏꯕꯅꯤ ꯃꯁꯤ ꯁꯣꯅꯣ ꯁꯤꯌꯨꯝꯒꯨꯝꯁꯦ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯣꯏꯅꯤ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯍꯥꯏꯔꯨꯏ ꯅꯠꯇ꯭ꯔꯣ ꯍꯧꯔꯨꯏ ꯅꯠꯇ꯭ꯔꯕ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯩꯐꯝ ꯀꯟꯈ꯭ꯔꯕ ꯃꯪ ꯃꯅꯥꯛꯀꯤ ꯂꯩꯕꯨꯡꯗꯨꯗ ꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯔꯤꯅꯣ ꯑꯍꯤꯡꯗꯨꯗ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯕ ꯀꯅꯥ ꯈꯪꯅꯤꯒꯦ ꯑꯩꯗꯤ ꯃꯥꯅ ꯑꯁꯦꯡꯕꯩ ꯉꯥꯏꯔꯝꯅꯤꯗꯦ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯐꯥꯒꯤ ꯌꯥꯝ ꯍꯩꯕ꯭ꯔꯕꯣ ꯅꯪ ꯅꯌꯨꯝ ꯇꯥꯅ ꯈꯨꯗꯩ ꯃꯇꯠꯇꯨꯒ ꯆꯣꯠꯇꯅ ꯍꯟꯕ ꯇꯥꯝꯅꯤꯅꯦ ꯅꯪꯒꯤ ꯅꯐꯤ ꯄꯨꯝꯕ ꯇꯅꯧꯕꯤꯗ ꯄꯨꯈ꯭ꯔꯕꯅꯤꯅ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗ ꯅꯠꯇꯦ ꯄꯨꯈ꯭ꯔꯤꯁꯦ ꯅꯪꯒꯤꯁꯨꯅꯤ ꯑꯩꯒꯤꯁꯨ ꯌꯥꯎꯅ ꯄꯨꯈ꯭ꯔꯕ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯑꯩꯒꯤ ꯍꯣꯡꯗꯣꯛꯅꯕ ꯐꯤꯔꯣꯜ ꯂꯩꯔꯝꯗ꯭ꯔꯦ ꯇꯅꯧꯕꯤ ꯑꯩꯒꯤ ꯈꯨꯗꯩꯗꯨꯗ ꯊꯝꯂꯝꯃꯣ ꯇꯥꯗꯦꯅꯦ ꯃꯁꯦ ꯇꯅꯧꯕꯤ ꯑꯁ ꯄꯦꯜꯂꯦꯍꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯕ ꯄꯥꯔꯤꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯃꯤꯉꯣꯟꯗ ꯁꯥꯟꯅꯔꯨꯕꯗꯒꯤ ꯑꯩꯁꯨ ꯌꯥꯎꯅ ꯗꯁꯥ ꯇꯥꯔꯤꯕ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯆꯣꯠꯈꯩ ꯈꯨꯗꯩ ꯃꯇꯠꯁꯤꯒ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯏꯔꯨꯖꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯔꯦꯜꯗꯒꯤ ꯀꯥꯔꯛꯂꯝꯃꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯄꯥꯔꯤꯇꯣꯟ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯃꯥꯒꯤ ꯈꯨꯗꯩꯗꯨ ꯄꯟꯗꯨꯅ ꯐꯅ ꯁꯥꯡꯅ ꯁꯦꯒꯥꯏꯔꯝꯃꯤ ꯏꯍꯦ ꯀꯔꯤꯅꯣ ꯁꯤꯁꯨ ꯁꯦꯒꯥꯏꯈ꯭ꯔꯦꯅꯦ ꯏꯕꯣ ꯅꯪ ꯂꯥꯏꯅ ꯋꯥꯔꯛꯏ
ꯃꯤ ꯏꯁꯝ ꯆꯝꯖꯕꯤ ꯏꯉꯧ ꯉꯧꯖꯕꯤ ꯇꯅꯧꯕꯤꯗ ꯁꯥꯟꯅꯕꯤꯔꯨꯕꯒꯤ ꯐꯅ ꯁꯥꯡꯅ ꯁꯦꯒꯥꯏꯔꯦ ꯍꯥꯏ ꯋꯥꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯦꯒꯥꯏꯕ ꯈꯨꯗꯩꯁꯤꯒ ꯀꯃꯥꯏꯅ ꯌꯨꯝ ꯇꯥꯟꯍꯟꯗꯣꯏꯅꯣ ꯎꯄꯥꯏ ꯂꯩꯇꯦꯕꯣ ꯆꯠꯄ ꯇꯥꯕꯅꯤ ꯉꯥꯏꯈꯣ ꯑꯩꯅꯦ ꯑꯁꯤꯗꯒꯤ ꯂꯥ ꯃꯅꯥ ꯑꯄꯥꯛꯄ ꯑꯝꯗ ꯍꯦꯛꯂꯛꯈꯤꯒꯦ ꯑꯗꯨꯒ ꯁꯦꯒꯥꯏꯕ ꯃꯐꯝꯗꯣ ꯎꯗꯅꯕ ꯂꯥꯁꯤ ꯍꯦꯛ ꯈꯨꯗꯩ ꯃꯊꯛꯇꯨ ꯁꯦꯠꯂꯣ ꯆꯣꯏ ꯅꯥꯞ ꯆꯥꯗꯕ ꯂꯥ ꯁꯦꯠꯂꯒ ꯆꯠꯂꯨꯏ ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯑꯉꯥꯎ ꯃꯥꯟꯅꯕ ꯊꯕꯛ ꯌꯥꯔꯦ ꯑꯩꯅꯦ ꯐꯗꯤꯁꯤꯅ ꯑꯣꯏꯅ ꯃꯊꯛꯇ ꯌꯦꯠꯁꯤꯟꯖꯔꯒꯦ ꯈꯪꯉꯤꯕ ꯃꯗꯨꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤꯗꯣ ꯃꯊꯪ ꯊꯦꯡꯅꯕꯗ ꯊꯤꯅ ꯆꯩꯈꯤꯕ ꯑꯃ ꯑꯁꯤ ꯈꯟꯅ ꯄꯥꯔꯤꯇꯣꯟ ꯇꯅꯧꯕꯤꯕꯨ ꯊꯤꯅ ꯉꯥꯡꯒꯦ ꯈꯟꯅ ꯃꯕꯨꯛꯅꯤꯡꯗ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯈꯣꯝꯕꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯅꯧꯕꯤ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯁꯟ ꯑꯔꯥꯡꯕꯤꯗꯨ ꯁꯟꯖꯥꯕꯨꯡꯗꯒꯤ ꯍꯣꯏꯔꯒ ꯂꯥꯛꯂꯝꯃꯤ ꯄꯥꯔꯤꯇꯣꯟ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯇꯅꯧꯕꯤꯕꯨ ꯉꯥꯡꯒꯦ ꯈꯟꯅ ꯃꯇꯥꯎ ꯈꯣꯝꯕꯒ ꯂꯣꯏꯅꯅ ꯇꯅꯧꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯇꯅꯧꯕꯤ ꯂꯥꯛꯄ ꯎꯕꯗ ꯄꯥꯔꯤꯇꯣꯟ ꯇꯅꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪ ꯉꯥꯏꯈꯣ ꯇꯅꯧꯕꯤ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯄꯤ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏ ꯑꯩꯒꯤ ꯈꯨꯗꯩ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯗꯤ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯑꯣꯅ ꯀꯅꯥꯅ ꯍꯥꯏꯒꯦ ꯀꯅꯥꯅꯁꯨ ꯍꯥꯏꯗꯦ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯔꯤꯅꯤ ꯅꯪꯅ ꯉꯔꯥꯡ ꯑꯩꯕꯨ ꯑꯍꯤꯡꯗ ꯉꯥꯏꯍꯟꯕꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯍꯤꯡꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯒ ꯉꯥꯏꯔꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯏꯕꯦꯝꯃ ꯑꯩꯗꯤ ꯇꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯇꯥ ꯄꯥꯔꯤꯒꯤ ꯅꯐꯝꯗꯒꯤ ꯇꯥ ꯄꯥꯔꯤꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯄꯥꯈꯨꯝꯗ ꯇꯥꯅꯤꯡꯕꯒꯤ ꯇꯥ ꯄꯥꯔꯤꯕꯨ ꯂꯥꯛꯄ ꯉꯥꯏꯕꯅꯤ ꯄꯥꯔꯤꯇꯣꯟ ꯌꯥꯝ ꯎꯁꯤꯠꯇꯅ ꯇꯅꯧꯕꯤꯗ ꯌꯦꯡꯗꯨꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯁꯥꯒꯤ ꯐꯤꯕꯝꯗꯣ ꯅꯁꯥꯅ ꯅꯣꯡꯇ ꯎꯖꯗ꯭ꯔꯣ ꯇꯧꯊꯣꯔꯛꯂꯤꯕ ꯅꯑꯣꯡ ꯅꯇꯧꯗꯨꯒ ꯅꯨꯄꯥꯗꯒ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯨꯕꯨ ꯅꯪꯕꯨ ꯅꯃꯥꯏꯒꯗꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯅꯤ ꯄꯥꯝꯕꯤꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯍꯣꯏ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯖꯕ ꯌꯥꯎꯗꯕꯤ ꯅꯪꯒꯨꯝꯕꯤꯗꯤꯅꯦ ꯑꯩꯗꯤ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯑꯣꯏꯔꯣꯏꯗꯕꯗ ꯑꯩꯒꯤ ꯃꯪꯂꯥꯟꯒꯁꯨ ꯃꯪꯖꯕ ꯁꯥꯔꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯗ ꯌꯦꯡꯂꯒ ꯄꯥꯝꯗꯣꯏꯅꯣ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯧꯈꯠꯅꯤꯡꯉꯥꯏꯕꯨ ꯌꯥꯎꯒꯦ ꯑꯉꯥꯡ ꯈꯔꯒ ꯄꯨꯟꯁꯤꯜꯂꯒ ꯂꯝꯄꯥꯛꯇ ꯈꯔ ꯁꯥꯟꯅ ꯁꯟ ꯁꯦꯟꯕ ꯈꯔ ꯆꯠ ꯅꯨꯄꯥ ꯅꯣꯡꯃ ꯈꯔ ꯆꯠ ꯑꯃ ꯈꯔ ꯇꯧ ꯅꯪꯁꯨ ꯅꯀꯣꯛ ꯑꯃ ꯄꯥꯜꯂꯤꯗꯣ ꯑꯃꯨꯛꯇ ꯈꯟꯊꯔꯒ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤꯅ ꯇꯧꯅꯒꯦ ꯅꯨꯄꯥ ꯑꯃꯅ ꯑꯍꯤꯡꯗ ꯉꯥꯏꯌꯨ ꯍꯥꯏꯗꯅꯁꯨ ꯍꯦꯛꯇ ꯉꯥꯏꯔꯤꯕ ꯅꯪꯕꯨ ꯃꯃꯜ ꯀꯌꯥꯝ ꯂꯩꯇꯕ ꯅꯨꯄꯤꯅꯣ ꯅꯊꯧ ꯂꯩꯇꯅ ꯑꯍꯤꯡꯗꯨꯗ ꯑꯩꯕꯨ ꯉꯥꯏꯔꯒ ꯑꯩ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯗꯨꯅ ꯑꯩꯒꯤ ꯈꯨꯗꯩꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯗꯅ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯑꯗꯨꯝꯅꯒ ꯇꯧꯔꯒ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯤ ꯌꯥꯝ ꯂꯦꯝꯃꯤ ꯀꯥꯏꯗꯅ ꯈꯜꯂꯤꯔꯕ ꯕꯦꯝꯃ ꯅꯨꯄꯤꯗꯤꯅꯦ ꯅꯨꯄꯤ ꯑꯣꯏꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯩꯌꯨ ꯂꯦꯝꯖꯕ ꯏꯪ ꯇꯞꯆꯕ ꯍꯥꯏꯕꯁꯤꯅ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯗ ꯐꯩ ꯅꯪꯕꯨ ꯅꯣꯏ ꯏꯃꯥꯒ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅ ꯂꯣꯟꯆꯠꯀ ꯑꯝꯇ ꯊꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕ ꯅꯣꯏ ꯏꯃꯥꯅꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯑꯉꯥꯡ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯀꯣꯏꯆꯥ ꯆꯥꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯣꯏ ꯏꯃꯥꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯆꯠꯀꯗꯕꯅꯤ ꯁꯠ ꯇꯝꯍꯟ ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯨꯄꯥꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯁꯥꯒꯤ ꯐꯤꯕꯝ ꯍꯥꯟꯅ ꯌꯦꯡꯉꯨ ꯈꯪꯉꯕ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗꯨꯁꯨ ꯑꯌꯥꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤꯕꯨ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯗꯧꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯅ ꯄꯥꯔꯤꯇꯣꯟ ꯃꯆꯤꯟ ꯄꯦꯟꯅ ꯇꯅꯧꯕꯤꯗ ꯉꯥꯡꯕꯤꯔꯤ ꯇꯅꯧꯕꯤ ꯄꯥꯔꯤꯇꯣꯟꯒꯤ ꯀꯥ ꯍꯦꯟꯕ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯤꯀꯨꯞ ꯐꯥꯅ ꯄꯥꯔꯤꯇꯣꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯈꯣꯝꯕ ꯄꯥꯔꯤꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯗꯣ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯍꯦꯟꯃꯜꯂꯦ ꯅꯪꯅ ꯇꯅꯧꯕꯤꯕꯨ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯁꯨ ꯐꯖꯕ ꯋꯥꯍꯩꯅ ꯅꯪꯅ ꯃꯥꯕꯨ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦꯅ ꯍꯥꯏꯈꯣ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯒ ꯉꯥꯡꯉꯤꯗꯨꯕꯣ ꯃꯥꯒꯤ ꯀꯩꯗꯥꯁꯤꯅꯅꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯏꯀꯥꯏꯕ ꯏꯈꯪ ꯈꯪꯗꯈꯩ ꯉꯥꯎꯔꯤ ꯐꯩꯔꯤ ꯍꯦꯛ ꯇꯧꯔꯗꯅ ꯆꯣꯡꯂꯝ ꯆꯥꯕ ꯊꯕꯛꯇꯤ ꯑꯝꯇ ꯇꯧꯗꯦ ꯑꯗꯨꯏꯗꯤ ꯊꯤꯅ ꯉꯥꯡꯕ ꯇꯥꯕ ꯉꯥꯡꯕꯨ ꯉꯥꯡꯃꯟꯗ꯭ꯔꯕꯅꯤ ꯂꯩꯁꯥꯕꯤ ꯃꯥꯅ ꯄꯥꯈꯪꯒꯤ ꯏꯇꯨꯝꯅꯕ ꯍꯣꯡꯗꯣꯛꯅꯕ ꯈꯨꯗꯩꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯗꯣ ꯆꯩꯅꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯒꯤꯗꯣ ꯆꯩꯅꯤꯔꯤ ꯑꯁꯤꯕꯨ ꯃꯃꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯃꯆꯥꯅꯨꯄꯤꯁꯦ ꯍꯧꯅ ꯂꯣꯟꯆꯠ ꯑꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯖꯥꯠꯂꯣ ꯅꯪꯅ ꯑꯍꯤꯡꯗ ꯃꯪ ꯃꯅꯥꯛꯀꯤ ꯂꯩꯕꯨꯡꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯧꯅꯕ꯭ꯔꯥ ꯃꯤꯒꯤ ꯂꯥꯏꯐꯝ ꯀꯟꯈ꯭ꯔ ꯃꯐꯝꯗꯨꯗ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯏꯇꯥꯎ ꯅꯪꯅꯗꯤ ꯇꯅꯧꯕꯤꯒꯤ ꯏꯁꯝ ꯁꯝꯖꯕꯤ ꯉꯧ ꯉꯧꯖꯕ ꯃꯇꯧꯁꯤꯗ ꯇꯅꯧꯕꯤꯕꯨ ꯌꯥꯝ ꯂꯥꯟꯅ ꯎꯕꯤꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨꯅꯤ ꯏꯇꯥꯎ ꯅꯪ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯇꯅꯧꯕꯤꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯪꯅ ꯂꯥꯏꯐꯝ ꯀꯟꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕꯗ 마나 ꯑꯀꯤꯕ ꯂꯩꯇꯅ ꯑꯍꯤꯡꯗꯨꯗ ꯅꯪꯕꯨ ꯉꯥꯏꯖꯔꯤꯕꯗꯣ ꯇꯅꯧꯕꯤꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯈꯪꯉꯨ ꯑꯗꯨꯒ ꯅꯪꯅ ꯇꯅꯧꯕꯤꯒꯤ ꯃꯃꯥꯒ ꯄꯟꯗꯅ ꯉꯥꯡꯂꯤꯕꯗꯣ ꯇꯅꯧꯕꯤꯒꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯇꯅꯧꯕꯤꯒꯤ ꯃꯃꯥ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦꯕ ꯀꯨꯏꯔꯦ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯇꯅꯧꯕꯤꯁꯦ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤꯅꯤ ꯇꯥꯎ ꯅꯪꯅ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯂꯨꯔꯤꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯑꯩꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯈꯪꯂꯨꯗꯕꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯂꯨꯕꯅꯤ ꯑꯁ ꯏꯇꯥꯎ ꯍꯧꯖꯤꯛꯇꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯑꯩꯁꯨ ꯃꯥꯅ ꯉꯁꯥꯏ ꯈꯨꯗꯩꯒꯤ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯊꯤꯅ ꯉꯥꯡꯂꯨꯕꯅꯤ
Idaw, matong manaudi sauningli ni haidana leitona saru pandi matagum lachin pena mibu sai ngang matawdo tawgano. Ngangthokhiba wase amuk hana hanjilaw yadabani. Aduna wa ngang matamda khantharaga ngango. Saunginglabadi yari makai tumina layo. Sauringaida ngangthokhi wase masin tumba tinjidagi su hena thawbani. Asi haina khombana paritona ngangni. Somdana kamdauri tanawbi madi paritona mabu tathi nganglakpaduda mabukning nungsina magi kada kaptuna leirami. Nungsiba magi maphamdagi kallaba wahai kaya si taba phangani khaludabana maphamda nupi oibi mana magi thamagi waron adu chingnaba leitana haizakibani. Adubu nungsi ning sombuda ngaijaraklibi tanawbi magi thamoidi thawaina khoidazaba magi kallaba wahai singna maset kaya thokna thugaibirari. Tanjadula lukhoi mazanupi ki kada sanglaklamni. Ipagi tanawbi isa kaidore. Tanawbi mapa sanglakpaduda kaplamadu sattokduna mapidu taithoi. Ipagi tanawbi nangbu kapliro kaidoragi isa. Isada kanana kaidorei no. Ipada hayo. Kanana su kem tawrakte. Su isa nungaitena kapani. Tida angawbiside. Nasa nungaitrabudi ipada kok hayo yadra nangbo. Kaplaga layimdubu karigino. Ipa amayba kaurusora. Kauranu papa kok chikpani ngahak leiraga maina phajakrasani. Adudi tumina ngahak potharoko ipa nangi sallam hinbado sanjabungdagi amukta hoigalukige. Asi hairamduna lukhoi masanupigi kadagi thoki. Ahingi matamni pariton mana tanawbida ngangkhriba adu khaluraga sum nungaitaba phauraklamni. Tanawbida aina ngasai ngangkhri mayamdubu karino. Aisiso wakal khanthadana ngoda pangangdi ngangloi. Manaibu karini haina khalamani. Matang thinglabada aina ngangkiba kahinbu haising adugidamakta mangonda lale haina haizaragi. Asumna matamdi asum hauki pariton tanawbigi maphamda lale hagi khanna tanawbibu thoklakpadumak ngairami. Adubu tanawbi madi paritongi kallaba wahaising aduna paritonga thingnani khanbadi ikairaduna pariton ubada thaiduna selami. Aduga tanawbi hauzikti hanagumna ingawngawna angangsingga pullaga leibadusu tawkhidri. Hauzikti tanawbi leisabi ama oibagi lisat sattuna ingtapi wakhal tabi nupi ama oirami. Asumna nomagi numitni tanawbige hehek sanaminaba angangsing adu tanawbibu hauba laklami. Phainawna Chenawbi Lukhoina Noi Chenawbi di maningda kon phengline kari leirage sanaba hauba laklira noibo. Hoi pan o maningda leibani maninglomda sang. Angangsing adu maninglomda tanawbina kon phengliba domda laklami. Haima noidi kaidawba laiba. Nautombana sanabagi hauba laini kaino. Chenawbiya nang handakti lampaktaga sanaba amta tholaktradi kaidawrage. Kaisu tawdeda. Tondonbina Chenawbiya nang sihanaga manadre nang aikoiga tinaningdrabra. Noiga tinaningdabagi wanati hauzikti aise leisabi phari adugini. Leisabi aina angangsingga sumpunbado hauzikti yadre. Nautombana leisabi pharasu hanadi dum akoiga sanaramidubo nangna nupa pambadagi akoiga sanasena yadi yadraga huzikta yakka yaraktraga nupa pambagi. Tanawbi nautombagi waduda mumonoktuna. He masigangsidi phainawna kanadese Chenawbiya kondo sasa phengdom aduga sanarushilo. Ai hauzikti noiga pullaga sanabado yaroimi noi sanaruro saurano. Ai hauzikti noiga sanararoi. Nautombana yai ngasidagi Chenawbiya nang khoiga khatnare kati nanga tinaroi akhoi nang yam phattabi oire. Asi hairamlaga angangsing adu satki. Haima ngaikhoni noibo saura maleni. Nautomba phainaw Tanawbiya kaikho haiwani noibo. Angangsing adu tanawbinaga kauridu hanagi yenglamdana satki. Lukhoina ipagi Tanawbi noi kago yongnaw singsina masinga tungthokai murum solaga sakribisina kaidawre. Aina sanaba tali sanaba yaroi hairubagini. Haima othokpanida adu ngaikho handakti ipana sum yengbada nangsi hanaga manadre yam hongle wakhalga yam tai. Sibo kamay tawrino ne? O hauzikti ay leisabi phari adugini. Matamgi matung ina ahongba awan balak paisiti haunasan. Hauzikti hanagum ingaw na leibado yadre. Tas aduni dana. Isana wakhal taraktuna leisabi ama oibagi lisasalakpasi ubada ipa yam pere. Ado ipa si nangwada wafam ama hawdokena khalamlibani ne. Kaibono paba
ꯅꯪ ꯕꯥꯖꯤ ꯑꯆꯧꯕꯗꯣ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦꯗꯅ ꯍꯥꯏꯔꯤ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯋꯥꯈꯜ ꯇꯥꯕ ꯃꯤꯁꯛꯅꯤ ꯏꯄꯥꯒꯤ ꯅꯪ ꯈꯛꯇꯅꯤ ꯑꯗꯨꯅ ꯏꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗꯨ ꯏꯄꯥꯅ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯇꯥꯗꯅ ꯏꯄꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯦꯛꯇ ꯂꯣꯏꯁꯤꯟꯅꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯆꯥꯅꯗꯤ ꯀꯔꯤ ꯈꯜꯂꯤ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯏꯄꯥꯗ ꯍꯥꯏ ꯇꯅꯧꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯥꯕꯥ ꯅꯆꯥꯗ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨꯅꯤ ꯏꯄꯥꯒꯤ ꯇꯅꯧꯕꯤ ꯅꯪ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯥꯔꯤꯇꯣꯟ ꯇꯅꯧꯕꯤꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯇꯣꯟ ꯃꯇꯥꯎ ꯈꯣꯝꯕꯒ ꯂꯣꯏꯅꯅ ꯇꯅꯧꯕꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯖꯔꯤ ꯇꯅꯧꯕꯤꯗꯨꯕꯨ ꯀꯩꯗꯧꯕꯖꯥꯠ ꯍꯟꯗꯛ ꯃꯔꯛꯇꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯈꯣꯝꯕꯅ ꯅꯪꯒ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯀꯤꯔꯝꯂꯅꯤ ꯏꯆꯟꯗꯣ ꯃꯤꯕꯨ ꯊꯤꯅ ꯆꯩꯒꯩ ꯆꯩꯕꯤꯔꯒ ꯂꯥꯜꯂꯤ ꯍꯥꯏꯅꯤ ꯀꯥꯏꯗꯅ ꯅꯃꯥꯏ ꯐꯧꯔꯥꯕ ꯄꯥꯛꯄ ꯊꯥꯡꯗꯣꯛꯂꯒ ꯉꯥꯏꯔꯤꯅꯤꯅꯦ ꯍꯥ ꯅꯁꯛꯇꯨ ꯎꯕꯗ ꯑꯩ ꯑꯣꯏꯅ ꯇꯤꯟꯕꯤ ꯀꯥꯡꯉꯤ ꯄꯥꯔꯤꯇꯣꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯇꯅꯧꯕꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯩꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯥꯎꯕ ꯃꯥꯅ ꯄꯤꯕꯤꯗ꯭ꯔꯤ ꯃꯤꯐꯝꯗꯒꯤ ꯃꯥ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯤꯡꯍꯟꯅꯔꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯩꯖꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯥꯕꯨ ꯑꯗꯨꯕꯨ ꯉꯥꯏꯈꯤꯅꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯩꯖꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯁꯤꯁꯨ ꯐꯣꯡꯗꯣꯛꯀꯅꯤ ꯈꯣꯝꯕ ꯃꯃꯤꯠ ꯄꯩꯔꯞ ꯄꯥꯔꯤꯇꯣꯟꯗ ꯌꯦꯡꯂꯛꯇꯨꯅ ꯀꯅꯥꯅ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ ꯋꯥꯅꯣ ꯅꯪꯒꯤꯗꯨꯕꯣ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯗꯧꯔꯤ ꯇꯥꯅꯤꯡꯗꯝꯅ ꯃꯤꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦꯅ ꯍꯥꯏꯔꯛꯄꯗꯅ ꯊꯤꯅ ꯉꯥꯡꯕꯤꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯏꯅꯤꯅꯦ ꯍꯥ ꯇꯅꯧꯕꯤꯅ ꯃꯥꯏꯅ ꯅꯃꯥꯏꯗꯨ ꯈꯨꯄꯥꯛꯅ ꯑꯣꯟ ꯊꯥꯖꯔꯛꯁꯅꯤ ꯃꯥꯅ ꯈꯨꯄꯥꯛꯅ ꯂꯤꯁꯤꯡꯂꯛ ꯊꯥꯔꯁꯨ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯃꯥꯅ ꯄꯤꯔꯛꯄ ꯆꯩꯅꯥ ꯄꯨꯝꯕ ꯑꯩ ꯈꯥꯡꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯦ ꯃꯐꯝꯗ ꯍꯥꯏꯗꯅꯗꯤ ꯊꯣꯛꯂꯣꯏ ꯑꯩ ꯇꯅꯧꯕꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅꯦ ꯊꯧꯔꯤꯝ ꯄꯤꯕꯤꯔꯒꯦ ꯅꯪ ꯁꯤꯖꯈ꯭ꯔꯣ ꯌꯥꯝ ꯋꯥꯔꯦ ꯄꯛꯇꯕꯅ ꯂꯣꯏꯔꯦꯕꯅ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯕ ꯃꯇꯥꯎꯗ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯅꯥꯆꯦꯛꯇꯒꯤ ꯌꯩꯗꯨꯅ ꯉꯥꯡꯂꯤ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ ꯄꯥꯔꯤꯇꯣꯟ ꯃꯥꯗꯤ ꯇꯅꯧꯕꯤꯕꯨ ꯅꯨꯡꯁꯤꯕꯅ ꯑꯉꯥꯎꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯅꯧꯕꯤ ꯃꯥꯗꯤ ꯄꯥꯔꯤꯇꯣꯟꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯕꯅ ꯄꯥꯔꯤꯇꯣꯟꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯅ ꯄꯥꯔꯤꯇꯣꯟꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯇꯝꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯝꯕ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟ ꯇꯅꯧꯕꯤ ꯎꯕ ꯐꯪꯅꯕ ꯍꯥꯏꯗꯅ ꯇꯅꯧꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯇꯅꯧꯕꯤꯒꯤ ꯃꯄꯥ ꯂꯨꯈꯣꯏ ꯎꯅꯕꯒꯤ ꯅꯃꯥꯗ ꯆꯪꯂꯛꯂꯝꯃꯤ ꯏꯇꯥꯎꯈꯣꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯃꯨꯛꯅꯦ ꯆꯨꯞꯅꯗꯅꯕ ꯀꯩꯗꯧ ꯆꯨꯞꯅꯗꯣꯏꯅꯣ ꯇꯅꯧꯕꯤ ꯍꯣꯏ ꯄꯥꯕꯗꯣ ꯃꯤꯒꯤ ꯆꯤꯊꯤꯒ ꯌꯥꯝ ꯏꯕꯤꯕꯅꯤ ꯃꯉꯣꯟꯗ ꯆꯤꯊꯤ ꯏꯟꯕꯒꯤ ꯅꯃꯥꯗ ꯅꯪꯒꯤ ꯇꯅꯧꯕꯤꯗ ꯎꯅꯕꯅꯦ ꯁꯤꯜꯂꯤꯕꯁꯦ ꯑꯁ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯍꯦꯛꯇ ꯆꯪꯗꯅ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯊꯣꯛꯃꯟꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯁꯤꯟꯕꯤꯔꯤꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯅꯪꯅ ꯇꯅꯧꯕꯤꯒꯤ ꯋꯥꯈꯜꯗ ꯆꯥꯗ ꯊꯛꯇꯅ ꯍꯨꯏ ꯆꯥꯖꯦꯟꯕꯤ ꯃꯥꯟꯈꯩ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪꯅ ꯇꯅꯧꯕꯤꯒ ꯎꯅꯅꯕ ꯁꯤꯟꯕꯤꯔꯤꯁꯦ ꯂꯥꯎ ꯂꯥꯎ ꯁꯠ ꯆꯪꯁꯤ ꯂꯥꯎꯁꯦ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯈꯨꯔꯥ ꯑꯩꯈꯣꯏꯁꯦ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯦ ꯀꯩꯅꯣꯅꯦ ꯈꯨꯔꯥꯗ ꯆꯤꯊꯤ ꯑꯝꯇ ꯏꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕ ꯆꯤꯊꯤ ꯏꯕꯤꯌꯨ ꯍꯥꯏꯕ ꯍꯣꯏ ꯈꯨꯔꯥꯁꯦ ꯆꯤꯊꯤ ꯏꯕ ꯌꯥꯝ ꯍꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯖꯕ ꯑꯗ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒꯤ ꯆꯤꯊꯤ ꯑꯝꯇ ꯏꯕꯤꯌꯨ ꯍꯥꯏꯒꯦꯅ ꯂꯥꯎ ꯂꯥꯎ ꯏꯕꯨꯡꯉꯣ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯃꯨꯅꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯤꯊꯤꯅꯣ ꯅꯣꯏꯅ ꯏꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯀꯩꯅꯣꯅꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨ ꯃꯤꯔꯥꯏꯔꯨ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯄꯥꯝꯂꯛꯂꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯃꯆꯤꯟꯃꯛꯅꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤನ ꯈꯨꯔꯥꯅ ꯆꯤꯊꯤ ꯑꯣꯏꯅ ꯑꯃꯨꯛꯇ ꯏꯕꯤꯌꯨ ꯍꯥꯏꯖꯔꯤꯕ ꯑꯦꯔꯥ ꯑꯗꯨꯒꯤꯕꯨ ꯅꯪ ꯈꯨꯔꯥ ꯇꯧꯒꯦꯁꯦ ꯅꯪ ꯈꯨꯔꯥꯅ ꯏꯕ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯁꯤꯗꯤ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯏꯁꯥ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯈꯣꯝꯕ ꯋꯥꯔꯤ ꯇꯧꯔꯤ ꯑꯗꯨ ꯄꯥꯔꯤꯇꯣꯟ ꯃꯥꯗꯤ ꯏꯃꯨꯡꯂꯣꯝꯗ ꯍꯨꯔꯥꯟ ꯇꯅꯧꯕꯤ ꯎꯕ꯭ꯔꯥ ꯌꯦꯡꯂꯤ ꯏꯕꯨꯡꯉꯣꯅꯦ ꯅꯣꯏ ꯑꯅꯤꯁꯤꯗ ꯐꯝꯂꯝꯃꯨꯀꯣ ꯅꯪ ꯈꯨꯔꯥ ꯏꯃꯨꯡꯗꯒꯤ ꯁꯦꯕꯥꯡ ꯑꯃꯇ ꯈꯣꯔꯖꯩ ꯑꯃꯇꯒ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯧꯈꯣꯕ ꯇꯅꯧꯕꯤꯗꯨꯕꯨ ꯂꯩꯇꯕ ꯖꯥꯠꯂꯣ ꯃꯈꯣꯜ ꯃꯋꯥꯒꯝꯗ ꯇꯥꯗꯤꯌꯦ ꯂꯩꯔꯝꯅꯤ ꯀꯩ ꯃꯌꯨꯝꯁꯤ ꯂꯩꯇ꯭ꯔꯗꯤ ꯃꯥꯕꯨ ꯀꯥꯏ ꯂꯩꯗꯣꯏ ꯑꯩ ꯌꯦꯡꯒꯦꯁꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯕ ꯆꯦꯞꯊꯗꯨꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯄꯥꯔꯤꯇꯣꯟ ꯃꯥꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯈꯟꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯞꯊ ꯌꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯂꯨꯈꯣꯏ ꯃꯈꯨꯠꯇ ꯆꯦ ꯑꯃꯒ ꯈꯨꯔꯖꯩ ꯑꯃꯒ ꯄꯥꯏꯗꯨꯅ ꯇꯍꯥ ꯊꯣꯛꯂꯛꯂꯝꯃꯤ ꯑꯩ ꯂꯥꯛꯑꯦ
Noi yanibu ai ngai du wara bro siptha yingdu leiram libu bo oh hoi kura I bawra sisi adoi bungo CTC khut thal jinge gi mangoi na nangna haining liba nangi thamoi gi wado aingonda han phajana hai nangna haining libu warol singdu aina khanglaba kanda nang khura nangu wahai singdu leithet leisal haplaga phajabu wahaina CTC khut thaga doribani yani khura magi thamoi gi warol du ayoina haijage ha nang noina haige ba hoi khura ai noina haijarage asi haina khomba nukoida kari no haiduna CT ihali Pana kuina tanawi thoklak pangai bo oina khomba amadi pariton adu mangol adu da phamduna nukhoi gi maning mamang samnadraba sithi gi warol sing adu tari adu bu tanawi mana thoklak mantrabada upai leita pariton ningba kaina mataw ga loina na mayum thalaklami asumna numit asisu haukhirami pariton mana tanawi gi wakhalda angawba amagum na leibaduda khomba na nungai traduna khomba na tanawi amadi pariton bu unana basingbiduna makoi anibu una halami Kulgi pat mapal adudan Tanawbi amadi pariton phamli Tanawbi wala ngangda tumi luktaduna phamli Pariton tapna wahawdoraklammi Tanawbi Nangna aiguna siyam yabirakpase iyam harawi Aidi nangna yabirak loidra haina wakalsi warabani Adubu nangna haraw yabirakpase Ai haifam khangdana ngayba phawi Ado taparina unasi haina hairakpabu kai leirabage Ate karigi sunateda Aina matam amada nangona hairoidaba ngangloidaba kaya ngangkibasing adugidamakta nafamda lale haizage khanduna nangbu unasi haibani Tanobe numituda aina nangona haikiba ngangkiba kahembu haising adugidamakta nangna aibongta ngakpiyo ai tasengna nangi ma leikhidra haiba khangludabana aina nangona nangi layoikhrabi mabu panduna nganglubani madugidamakta nangna aibongta ngakpiyo ai nafamda yam lankhre thapari kashumlandeda Ahi yung itawduna taparina aingonda adumna ngangmani masida nasalna taparida sawningba warauba karisu leizade numit aduda taparina aingonda ngangkibu wahaising aduna ai isana isagi asoiba yung itaw kayado khangjarakibani ima yaudana sawrukmi oibana mapung maray pharabi leisabi amana kari karamba lichat chatkani haiba khangda takpi tambida misu leita ingaw ngawna leirambi aina ngasi nupi ama oibagi izat jatuna wakal tana lairibasing ase taparigi kallabu wahaising adugi mapaldagini Tanobi nangi wahaising asina ifamdi hena misak hapugam thoklari Tanobi ai tasirang nangodi am lankri asi aina pariton sor asangmam hodogtuna Tanobi ai ngasiri na phamda wam taiki kariwano haibiyo yani Tanobi Nang naibu oizaba thiba misak amani haina di khanganuko asi nafamda aina haidari wase aigi thamoigi asingba mapawni Tanobi ai nangbu thamoi singna nungsi nangi asingba nungsibabu masak khangludaba ai ase asidi nangbu nungsibana angawba haibadu oire nahak yaudana ai hingba ngamgani haiba thajachai aigi nungsibasibu nangna mukta ikai khumnabiyu Tanobi Pariton yuwa aduda pariton yenglaklammi Kaidorake tumi leirabadi Hai yuwa ase nang yaningdrabra Tanobi Tapari madugi matam henkre Hausiki ai kanagumba magaluhungnabagi waloisinakre Tanobi Tapari nachalbu warobigano Tapari na hairibu wapamto nachal yaba ngamjararoi Tapariga iga thengnakiba thawdokado Manglan amani haina khanbiro Nang aigi warise mangphawnadraba manglan amani haina khalasi Phare ado aisu chatlagi matamsi thengsilakle Asi haina Tanobi wa makha taramda mafam adudagi satkirami Pariton Tanobi bu khamjaba ngamda Tanobi na sakshim maikai adubu yengduna leizawi Asumna isam samsabi ingaw ngawsabi Tanobi gi thamoi masak khangludaba Laitona saru pandi matagum masimpena saibikhiba pariton ngasidi aseng manungsi masak khanglatlaba kanda magi mafamdagi Tanawbidu lakna satkirami